Numit kharani dangdu leitana leiruraba matungda yum singda changduna leinaruraba matam asida amuk Kumbi kemdragi Kumbi Police Station gi manung chanba HAOTAK TAMPHA KHUNOU da ngashi nungthil pung 3:10 muk taba matamda Kuki millitent chingnabasingna akanba mawongda bom Yaona Nongmei round kaya kapsilakpadagi khunjasing mipai bagal loinana saphagadaba mafamsingda lanjennakre hari mafam aduda hanadagi hauna khunjasing ngak senduna leiriba Central Force ki Maha Regiment leina matau karamna Kuki militant singni chingnabasing aduna bom Yaona Nongmei kapsilakpada khunjasing angko puknakre hari khunjasingna phongdoropagi matung ena Maha Regiment gi maikai dagisu Handuna Nongmei kapki hairi thogdok adugi matangda thodokpa asok open misiminagi paudi leite adubu thogdok adu thokle hekta baga Bisnupur District Police ki mangkok thongmosing yauna ahenma security forcing sanction khre hairi pau asina makha taribadi nongdang wairam pung 5:10 fawba bom Yaona Nongmei round kaya Kuki militant singni chingnabasing aduna leppa leitana Nongmei kapsilakpa leptri hairi khunjasing adu numidang fawa thawai hingnaba tholaknaba leptri bom thadarakhiba aduda yum kharadi ate akai tholamba yai haina faw asina makha tari Santisu kaga hanjale Handuna leiruraba kangu sinau mayan jinje hanjala ga yunje khatinda berita matam sida amuk Kuki jinsina amuk hawapane asi thamoi songkan majete pintai ba ahan moina makhon thokpuje adu yengnangai timing ikang kangau ga kogi khunjida bom thadarak koi khunjigi onadi bom na hanan tarakpani pose hojikti lekai asopan paugi pose aduga moina Kaptharakhre boi bom ai isamakti ujadri ko aduga moina bom pokhai hokdaba bom ama taraga leina hospitali ondi hairi pokhai hokdaba adu migi asopan di rokna jai khoramna hangane khoramna hoi si kana pulsan mo yimi de pani ko sale jida ale pala mi ge